Marui Pao Manipur Lengakna revenue lakna buhonabada Paikalakwa Tabak Thorum Singda Miyamna Sogat Piu Haina Chief Minister N. Birena Fongdokre. Laibak ki oiba tarpon langban haisoi thabat thoram ngasi Rajya Sabha ki MP su oiriba ningthau sana zawba laisembana sana konungda leiba Ultra Sanglenda pangthokre. Manipur ki tongan bamafam yauna malem pumbada World Suicide Prevention Day gi thoram pangthok nakre mangjawnana counseling tawrabadi punsi kanbangami haina Dr. R.K. Lemna fongdokre. Manipur State Legal Services Authority na nomagi oiba lok adalat pangthoktuna matam amadi sel sangdana ngasi tongan case marifudra mathoi gi manungda case nifu humdoi loisinkhre. National Highway number Kuntra Taret Imphal Jiribam Lambi gi None Bazar area faulga satliba lambi athupa matamda semjindrabade mafam adugi miyamga loinana makhal makha kya gi komjang sangsilagani haina Longmai Village Authority na khanghalakle. Amasung haukiba pung kunmarida Manipurda mioi amata COVID positive oiba thengnakide laina asna maram oiraga mi leitaba yaukide. IS News meeting tabiri bukhai puna muputaram loksari COVID-19 dagi ngakthoknana ba khottoina hambiu hand sanitizer sizinabiu mask upiu fitaru ki distance thambiu yariba makai vaccine dose na kapthokpiu cheksin bana punamaki yaifabani hauze pau sandok na pizari lamdam asigi saukhat thorangi thabak thorum sing paikhat pada sel changbana lengak na revenue lakna buhonabada paikhalak thabak singda miyamna support tawbiu haina Chief Minister Nongthombam Birena Fongdokre wafam singasi ke sampat ni taipa chuthekta leiba BJP gi thambal sanglenda handak nauna JDU dagi BJP da changkraba MLA manga yauna JDU gi tongan ba office bearer amadi ward member sing okpagi thoramda Fongdokhibani Janata Dal United dagi BJP da yaukraba Thangmoiban Kendra gi MLA Khumukcham Joy Kishan Tipaimuk Kendra gi MLA Ngursanglar Chanate Ziribam Kendra gi MLA Asap Udin Wangkhai Kendra gi MLA Thangjam Arun Kumar amadi Churachandpur Kendra gi MLA LM Khokte yauna JDU gi maru oiba office bearer sing ward member sing okpagi thoram aduda Chief Minister N Birena makha taraduna Prime Minister Narendra Modi na laibak miyam gidama kanaba scheme kya leptana paikhalakle malem ki thakta India ase masak naiba lamdam ama oirakle BJP ase leitalaira awa ana taraba amadi jat bijat khenarabasu amata oina apulmagi saktam sagatpa party amani state ase da su BJP na hanba leitana saukha thorangi thabak kidamak thabak kaya paikhatle tongan ba community singi pocha yona bagidamak lamfel supermarket mayada community mall lama sanana ba thabak paikhatpa haure lamfel pa tengthokna ba sem sabal loire lambi ayamba concert road onthokna ba ministry dagi lupa crore listing ahunga satrok sanction tawrakle yum thong khudingda thaknaba isting pibagi schemes da marifu loisilakle hauzik state asida oirakli ba drug ki issues tipuna thengnaba mathau tai haike Anu matam puna matai koi praja ki yaning da bapot praja da soka da bapot dungi mirol da mani nasi ki mirol da soka da bapot koi amna tawar BJP ki very clear praja sing assembly no khai da uda bu praja sing dai nai se development da uda riba praja bu nunga hanan da honor riba pot mayam se government do ki phika uda da paisa bu dei di yade anu government ki paisa do khar tanan da honor ba matam da ain nai ya ba pot da tor ko sing mayam support to view adu ba bharat ki prime minister we riba Narendra Modi ji ki ma ki yam phajatra ba ma ki wakhalon in the party की मागी ideology आदु मसब के साथ सबके विकास सबके विश्वास हमारे सबके व्यास अकोई पुनः अमतो वाले हैं बेरे बने अमतो वाले सपोर्ट मिले बेरे बने पुनः होना मिले तो नहीं है मागी वाखलोन हाजर रखा संगी रही बा honorable MLA सिंह हमारे office bearer में हम पुनः आई मागी देगी पार्टी की मागी देगी हमारे मणिपुर ले रही बा भारतीय जनता पार्टी की कार्यकर्ता पुनः मागी देगी तारा में ऑक्चरी Nakal Amaromda ngasi JDU gi MLA manga
BJP da yaurapagi opagi thormaduga mari leinana BJP Manipur Pradesh ki President A Sardana haikibada party asida condition amata yaudana party asigi thabak thoram singa sibu pamsaduna sanglakhraba JDU gi MLA manga amadi office bearers singbu thagat pa phongdokpaga loinana party asi henama pangal kanba party am ohellasi Chief Minister N Birena lenga pairakpadagi tongan ba saukhat thorang kaya paikhatpa ngamle lemzaningai oiraba go to hill go to village amadi miyamgi numit malem asigi mafam amatada तौदबा प्रोग्राम अमनी मसिना मियाम अमदी लैंगाका हेनमरी चसिन हले हेल्थ फॉर ऑल ना लमदमसिगी कचिन कोया दा चंगदुना अनाबगी खुदोंसाबा कया फंगहली हाइखी मियोबगी मतें पांगबा याबदा चीफ मिनिस्टर के हक्सियल की तेंगान लायरबा प्रजा मना वारबा लायें बंगमद्रबा अदुंबा प्रजा सिंदा लायें जननबगी खुदोंसाबा पीरिबा चीफ मिनिस्टर के हक्सियल की तेंगान अदुगा इरोइनना मसिसु मफम अमतदा तौद्रिबा अखोय तोंगान बा दिल्ली न चिंबा तोंगान बा स्टेट सिंदा याम लाउरी याम तौरी अदुबो मयाम उबिरंगनी सोशल मीडिया दा हेल्थ फॉर ऑल हाइदना इंटीरियर पार्ट ऑफ द मणिपुर की काचिन कोयादा अदुगुंबा मेडिकल डिपार्टमेंट की मियोय सिंना मियोयबा लायेंबा थोरपा ngamdraba yumdagi mapan thokpa ngamdaba kaya sarkar asina yumda authority sin thara kanda layen nanabagi makoi bu check up tawnanabagi khudong chaba mapiri basisu ahan bari Laibaki oiba tarpon langban haisoi thabagi thoram ngasi Rajya Sabha gi MP su oiba ningthau sana zawba leisembana sana konungda leiba Ultra Sanglen da pangthokre laison tinchon yauna pangthokiba thoram aduda MP sana zawba leisembana haikibada aikhoibu konbiram balaioi khraba ahallaman singi maphamda machamasu oiriba singna karigumba kharadang kasaduna ikai khumnaba uchabani thoram asi pangthokpa ngamsadraba ahallaman singbusu yauna laibaki oina tarpon kattuna makhoigi thawaina lairamlenda ingna sitna pothaba पोथानब थौनिजबनी हाइखी अखोई लेबाक सिदा अखोई निंथौलोल मयाम अमा पानग्रे अंगम मथौ मयाम अमा पानग्रे अदगी लेबाक किदों थवाई थाबा दुगुंबा लालमी अथौब मयाम अमा लेग्रे मिसम मियाम अमा लेग्रे मसी मनुंग सिदा अखोई कनागुंबा हाइदिबा थौरम मसे पांगबा ngамजदबा अदगी पांगे न खलगसु मसा मसु लेजदबा अदगी मागी दमक्तने हाइबदा कनामता हाइ अमा लेयम कपिनबा लेतो पुनमक्तो अखोना सिंगसनजरगा दुमाइना लेबाक कि ngasi je पांगजबनी अदुना अखोना थाजजे सुमाइना अखोना थौरम मसे अखोई पांगजबसिना अखोई गी लाइरमलेंदा लेग्रबा थवाई मयाम पेंबीदना अमरोमदा लायिंगथौ मालेम अंगनबा सनामही थौगल्लु वांगोइगी अपानबा कैरुंग हनबी लिक्लाई पौनजेनबी इमोइनु अहोंग असाउबीगी लाइकोंदा पारीपुरी हांगतक्तगी सनदुना लाक्लबा लंगबन थाना लाकपा ngasi langbani taramangani panba thangsa numita layoi khraba leikhidraba thawai oiba sing sajik matung in khraba thaba mamai wai khraba yek taret ki ibudo ibendo gi maphamda hairang lairang kachaba thoram pangthokre ngamjaba hailai amadi taragiluk kasaduna malem asida leihoriba taibang oiba singbu kapyangba ingtappa pakhra lukhra tadaba afaba nungayai phaba ohenbiu haina thongni jaduna langban thoram adu pangthokhe मालेमगी ओइना सेकेंड निफु खुदिंगी मियोय अममम सुसाइड तौदुना पुंसी लोइसिनजकी हाइना रिम्स हॉस्पिटल गे साइकेट्री वार्ड की हेड ऑफ डिपार्टमेंट डॉक्टर आर.के. लेनिन नंगसी मालेम सिनबा थुंगना पांगथोकलिबा वर्ल्ड सुसाइड प्रिवेंशन डे गा मरी लेनना पांगथोकलिबा साइकिल रैली दा फोंदोखरे Creating Hope Through Action हाइबा थीमदा रिम्स के साइकेट्रिक अमदी क्लिनिकल साइकोलॉजिस्ट अनिना खुसमनदुना कंगला गेटगी रिम्स साइकेट्रिक वार्ड फाउबा मेडिकल सुपरिटेंडेंट प्रोफेसर एन संजीव नलमथाखिबा रैली अदुगा मरी लेनना डॉक्टर आर.के. लेनिन हाइखिबदा सुसाइड असि नाहासिंगी मरक्ता ख्वाइदगी हेना थोकले मसे एखोइना खंगहौरबदी मखोइबु निंगथीना काउंसलिंग तौदुना पुंसी कनबा ngamgani मियोइबना हिंगनिंगदबगी मओंग उलक्पा अमदी वारी सानबा मतमदा सिनिंगबा पोकपगी वाफमसिंग फोंगदोकलक्लबदी महाकु सेक्सिनना सेनबा तंगाई फदे हौजिक मतमदा वर्ल्ड सुसाइड प्रिवेंशन डे असि यामना मरु ओइना पांगथोकनरकले मालेमगी ओइना सही अमदा मियोइ लाख 9 रोम सुसाइड तौदुना पुंसी लोइसिनजाखि हाइखे असिगुम्बा डिप्रेशन की पुनिंग नुवाइतबगी फ्रस्ट्रेशन की मौंग उराबा ओरगति अखोइना मांगोंदा मतेंग खितंग पांगबिबा पुनिंग फोगतबिबा अखोइना साइकोलॉजिकल फर्स्ट एड हाइ इसुना बिहोरबा अमदी मतंग साना खंगाई की मनाक्ता को बिहोरबा मागी प्रॉब्लम दो तो मैम संगना सॉल्व तौना कोनरगदी सुसाइड से प्रिवेंट तौ याय मसी डॉक्टर खतना नर्स खतना तौगदब नते अखोइ खुदिमकना आगे नगनबा इचिली नाउ चाइसु इमानबसिंगदा मतेंग पांगबयाबा दुगुम्बा स्टेप अमनी साइकिल थौबसिना अखोइ हक्सांग फहली
loinana pungning wakalda noktholi pungning wakal nungai hali loinana pollution thingmangami ngasigi laiba climate change amadi global warming sidasu aikoina cycle gi ganabasi adugi matik lei haibasi promote tawbaga loinana aikoina youth mayam involve tawba yabe activity ama khanbada cycle rally sina paidagi hena chana boire haiduna ngasigi world society palona si asumna sinjabe Suicide hairiba laina astagi ngangthoknanaba awareness piba yamna mathok tai haina Directorate of Health Services ki Director Dr. K Shashi Kumar Mangangna phongdokre ngasi lamphel patta leiba Indian Medical Association gi holda pangthokiba Kunsuba World Suicide Prevention Day gi thoramda wafamasi Dr. K Shashi Kumar Mangangna phongdokhibani thoramadu da Public Health Medical Directorate ki Additional Director Dr. Y Gopal Krishna Medical Care Medical Directorate ki Additional Director Dr. Gopal Krishna na athobi mithunglen oina saruk yakhe Dr. K Shashi Kumar na makataraduna chahi khara astir nauriba angang na suicide tobagi chang yamna hingalakliba asti chatnabi Kairakpa imung manunga ningthina loinadabadagi thokpana ayambani angang sing asida ahenba miting thamba amadi lengakna tonganba scheme ama semduna awareness piba mathoktai haike Government na special program lo khaladi masi phani khale maramaduna Government of Manipur ki Health Directorate na National Health Mission ga khallaga ekoisi school singda chatlaga program macha khara tawse na lepam mane adudagi hena vulnerable oiba thuna khudung thibasi thokpa yaba angang sing yaure hairga su mama mapa na angang sing maru mapa na ojana karina laina ekoi health service ki leiriba counseling service se lobong amna aigi tenure manungda yaragadi helpline sim marang kaina iphangan gyabung khalle social sector da economic sector da family sector da lambi da thongda nisa posa law and order da pulap chawkhat minaragadi akoi suicide ki changsi yam handabung amni Thoram aduga mari lainana National Mental Health Program gi State Nodal Officer Dr. Athokpam Ranitana phongdorakhibada Malem gi oina sahi khuding gi mioi lakh taret rom suicide tawduna sire India gi oina lising aniga kunmathoi da mioi lakh amaga lising humpu mari siduna sada tarani thoidi tarani thoigi changda sire Manipur gi oina Crime Branch tagi fangba pawgi matung ina lising aniga tarani panda mioi yangkhai ni thoi lising aniga tarama panda mioi yangkhai mari lising aniga kunda mioi humpuni thoi amadi lising aniga tarani thoi da mioi nifuma pansi ki hairi Karnataka gumba Andhra Pradesh gumba sigi population yambanina number of society moine yame adubu rate mu yengba matamdadi Andaman Nicobar na mo highest oyeba adu matungda Sikkim anoba 2021 gida population du yamdraga su moi population du dai koina compare tore yengba rate tadi mo Andaman Nicobar Sikkim nong heli aduga number of actual society yengbra na Maharashtra aduga sumba mas na mo hele ko adu akoi Manipur goina lakpa matamda koi data se koi CID crime branch tagi logjabani makoin authority ni makoina pibirak pagi data gi matungina 2018 haitare 18 the 52 case suicide report tawre 2019 the 54 2020 62 adugo 2021 sana 49 case oye World Suicide Prevention Day gi thoram Jiribam District ki oina District Health Society Jiribam na sinduna Ningsing khunda leiba 50 bedded hospital da pangthoki creating hope through action haiba thimda yumpham oiduna pangthoki ba thoram aduda Dr. Justin Haubam medicine specialist Dr. Nonika Lorembam District Surveillance Officer Jiribam amade RK Bushoshana District Program Manager na marugoiba mithung len oiduna Hospital ge staff sing Jiribam gi asa workers sing amadi maira paibi sing na saruk yakhe RK Bushoshana District Program Manager na haikibada malemda suicide na maram oraga sahi amada saurak na mioi lakh taret rom siri suicide ki maramda miyamda awareness pibi ragadi suicide tawduna laikidabagi chang khara hantanaba awareness program ase sinbani Wakhalgi awaba laibasingna akiba laitana phongdoknaba amasung state helpline number 104 sizinaduna mating lowa yai haiba wafam sing phongdokhe loinana hepatitis tagi ngangthoknaba pregnant women test tawthokpinaba amasung syringe blood share tawdanaba miyamda sandokna taktuna khangankhe Ngasi pangthokliba thoranga mari lainana lamdam asiga saknairaba mioi kiana World Suicide Prevention Day na lakpada amatta oina lepmindanaba wafam kya phongdorakle loinana imung manunggi mioi masung mamanaba amadi mari matagi marakta suicide tawduna laikidaba singi matangda Siza Academy of Health Sciences ki Department of Psychiatry gi Dr. Mona Nongmai Kapam Clinical Psychologist Pawngnam Thoibi amadi Pampak Khumukchamna miyamda wafam kya phongdorakle
Chahi khudingi sathi reba suicide level pandemic sina rakhuba mathatta miyoi kaya magi thawai ngamli bikupta thirabada nifu khudingi miyoi magi thawai ngamli aduna doctor koi lising khara sinadi kona roi koi khud maki pada minaduna wahi matana kana roi khud panna samnaraga ai imungdagi hawna ai isadagi hawna aduga ai inageta lairiba mi sing wakhan nungai sinbagi mo uba moy degi horaga aduga ai gi lairiba samstan sumaina sai community level ai gi nagiat leminari mi singda awareness create to aduna maya pona no suicide state ka to binarasi chahi amada amuk lakpa World Suicide Prevention Day ne nasigi matang no wali sana ba kakinata. Can we make this a lifestyle to make it a habit to take each other's back, on the lookout for each other, help each other and help the survivors also? Let's try to prevent this. Teams they have the creating hope through action habit. Now the creating hope through action habit because suicide is something preventable over. See there is an alternative to suicide. There is a hope habit. Now any kind of action like it can maybe like big one or a small one. Support people, even listening to the people like who are struggling have say they can impact. Hamdi makoida yamna moida struggle tori budu da yamna makoida hawala madam da suicide ki risk se yam handa handi haina amaina thamjage. Manipur State Legal Services Authority MSLSA na nongmagi oiba lok adalat pangthoktuna matam amagi sel changdana ngasi tongan ba case marifudra mathogi manungda case nifu humdoi loisinkhre ngasi lamfel court complex ta MSLSA na sinduna Imphal East Imphal West amadi Bisnupur District Legal Services Authority gi lok adalat pangthokre ngasi pangthokiba lok adalat aduda bank recovery civil dispute family case insurance case marifudra mathogi manungda case nifu humdoi loisinki masigi manungda court pending leba case ahum yaukhe Casing adugi apun masan famdi lupa lak kun mari lising marifutaruka samrini lok adalat aduga mari lainana MSLSA gi member secretary Ozes Mutumna fongdorakibada lok adalat asi yamna maru oiba amani Kotak laiba case imung manungi casing bank amadi insurance ka mari lainaba casing selting dana matam mangdana lushinna bagidamag lok adalat ase fambani lok adalat ta lushin kraba case adu atai kota amuk hearing sathaba yade lamdam asigi miyamna lok adalat ase mek seng na khangba mathau tai haiki Masigi lok adalat ki yamna kana ba wafam se kaino haibada court ki proceeding sang na sathabadu kariguma yanabagi pot ama leiragadi yam tentak na senting dana lushin bama ani subadana court ta case file to gibada changi ba court fee sing adu kariguma masida yanaba pora agadi ekoi court fee sing adu loina full loina handokani adu mi provision ama sulai atop mana yam kana ba mana hasi lok adalat ta pass to dori ba rai hese kone award kawi masigi award si civil court amana piba decree natraga judgment amagi effect tu chaman na lei ana karigumba case asida yana sangaraga kariguma khata namana karigumba magi thabak tu pangdok tagadi court direct chalaga execution case masi mangon da tohun biro haidana mai mathakta action lokot piro haina thabe yabagi dugum kudong chaba masulai aduga atopa mana masida tagriba award asi final ni haibadi sida tagriba yanaba sing asi atopa court amada mana chalaga even khoi high court or su supreme court su chalaga masi case amu han hangdoga khanaba yadabagi dugumba final oba keno malai National Highway number 38 Imphal Jiribam Lambigi None Bazar area Faurga Zaliba Lambi Asiki Mapam Kyada Ladiba Komzau Kaya Asi Mari Lainaba Loishang na Atuba Matamda Simzin Drabadi Mapam Adugi Miyam Galoina Namakal Makakaya gi Kongjang Changsilagani Haina Longmai Village Authority ki Chairman Kasai Gai Gangmai na Fongdorakle National Highway Asi Maruoina None Bazar area da Lambi Asigi ka hena fattabana maram oiraga miyamna sathok sasin tawbada awaba khudong sadaba kaya mayoknare school kaba matamda lambi asina maram oiraga mahiroi singda amuka hena khudong sadaba mayokna hale loinana gari kaya lambi mayaida yadabana khudong sadaba kaya piri maram aduna laingak na hiram asida midyeng sang baga loinana athuba matamda semjinnaba appeal tawrakle Manipur da haukiba pung kun marida miyoi amata COVID positive oiba thengnakhide COVID common control room dagi thadorokpa report ki matungina Manipur da hausi faubada COVID na naba migi masing asipuna lakh amali sing kunthra mapan ga satret yankhai manga da lengdana leiri laisat asina maram oiraga miyoi leitaba yaukhide amadi lamdam asida laisat asina maram oiraga lekhidaba migi masing asipuna lising aniga samaga nifunipan sukhre
ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯃꯤꯑꯣꯏ 5,582 कोविड पॉजिटिव ओइखी लेखिदबा मीगी मसिंगना 13 ओइखी फगलपगी चांगना सादा 39.8 अमदा हेंगलखरे अपुनबा कंफर्म केसना कोटी 4,94,43 का सुपना अहुम यौखरे एक्टिव केसना 93,सनी हंथखरे लैना आस्तिना मरम ओरगा लेखिदबा अपुनबा मीगी मसिंगना 5,19,958 यौखरे लैना आस्तगी नाबा फदुना डिसास तौखिबा अपुनबा मीगी मसिंगना कोटी 4,19,958 ने लैना आस्तगी ngaktongna वैक्सीन कापथोखिबा अपुनबा मीगी मसिंगना कोटी 93,63 हेनखरे मालेमगी ओइना कोविलाइसना ख्वाइदगी हेन सोहलबा लेबाकसिंगी मनुंगदा यूएसएन अहानबा इंडियाना अनिसुबदा अमदी फ्रांसना अहुमसुबदा लैरी अवांग नोपो स्टेट की ओइना आसामना अहानबा मिजोरामना निसुबा अमदी मणिपुरना अहुमसुबदा लैरी Maitai Mitaibu Kandaba Yade Haiduna Scheduled Tribe Demand Committee of Manipur STDCM na Sangsilak Pakhongjang asi Mai Pak na Bahotna Minarasi Haina STDCM gi General Secretary Kaithelakpam Bogena Phongdokre ngasi Thangweban Khunthok Hanbir Sanglenda Pangthokiba Paugi Mifam Amada Wafamasi Kaithelakpam Bogena Phongdokhibani Mahakna Makha Taraduna Maitai Mitaibu Indian Constitution gi ngaklon piu Haiduna Sangsiliba Khongjang asida Manipur lengak na thabak to onthok pinaba hotna bidabadagi makha taba khongjang gi saruk ama oina haukiba August thagi tang 13 tagi hauraga lamdam asigi tongan ba mafam singda wakat mifam sathaduna lakli India asti democracy chatpa laibak amani maramasina Manipur lengak na su democratic oiba moongda santi laina sangsinduna taliba di manasibu ikai khumna biu Numit kharani gi mamangda TV channel amagi khananaina ba amada leibaki saknai raba official oiramba miyoy amana SDGCM gi matangda kari sukhangdana aran bofam kya thamkhibadu khongjang asi miyam da lana uhanna bahona bani hairoi dawbagi maram leite maitai mitai bu scheduled tribe list ta channabagi damakta mari leina bache chang amata lengak ta pikhiba leite hairibo wafam adu su aran bani India gi prime minister na chahi asigi January gi tang mari da Manipur da lakpada chief secretary gi khuthangda mari leina bache chang sing pishin khi amade chief minister da su copy ama pikhi lengak na SDGCM na sangsilibagi khongjang asi tabi drabadi makha taba makhal makha kaya gi khongjang kaya sangsilagani haikhi Manipur government recommend to mutamda document ani sang yamana ethnography o maitai amana latest socio-economic survey report nan discussion si takbi gi jiki hari ba document ani silai tabadagi Manipur government recommend to dabagi mong koi ST list chan basi delete to bi mong da committee na document ji sem da bi mong da duguma miyam gi media gi platform duguma live telecast to program du takbi gi adu di yam on tainare kai gi noida committee na hari sidi maitai koi yellow mi ni ai koi su yellow mi gi ngalo phangpam toy yellow mi gi list chan na ba Manipur government to bi yo haibne hari report ani si Manipur government recommend tha sang bagi wane aduga report ani si committee na SDCM na prepare to bi koi authority du leite koi concern na te Manipur government sembi daune si government gi document oi doine pada to phom thokpa official procedure ma gi document ani jangera hum jangera mari jangera adu same sab do Manipur government gi thabak ne adu kum bagi leri ba kaino du khang da ba dauna yamna ona taina na uhalle ba miyam da Maina chakpa singidamak ngasi hangdokliba burn unit asina ana layingda khudong saba kaya piragani haina RIMS ki director Professor A Shantana phongdokre ngasi RIMS ki Department of Plastic Surgery da nauna hangliba burn unit hangdokpagi thoramda wafamsi Dr. A Shantana phongdokhibani thoram aduda Medical Superintendent N Sanjeev amadi Plastic Surgery ki Head Department Dr. A.K. Ibohol na athoiba mithunglen oina saruk yakhi Dr. A Shantana makha taraduna matam amada plastic surgery ga burn unit ka tongan leiramba thodong maram aduna khudong sadaba kaya mayok naramba adu koklagani RIMS hospital asi matamgi matung ina ahongba kaya purakpa ngamle hauzik leiriba ariba building sing asi amukta sidoklaga pulap saba yadaba maramna nauna block sing saba hobani athuba matamda tongan ba maru oiba singshu saba loisilagani haiki the chief guest of the burn unit sangabagi chinglem labat Dr. Sonojam Miraj MS Dr.
this will be one major change in the rims, and it will be very, very good for the people of Manipur also. And this department is a super specialty department, and they will have one separate ward, separate OT, separate ICU. So we are very, very happy and fortunate. We want to thank the Ministry of Health and Family Welfare for helping us and always encouraging us also. We are going to have critical care block that is from the PM Abhim plan, so that will be 5-story building here, and one is a casualty block, new block will be coming up. So that will be very, very good for us as COVID care. And once we become the instead of national importance, that will be very good also. Manipur lengakna tourism sector da hena mityeng thamduna economic mileage hengatnabagi lamjel asida potential leiba mafam kya matam sana khangdok haudabana lamjel asida thintha hale potential tourist spot kaya gi manungda Sanapati district ki Paumai furupna khundaba namai jho miyamna koide haina khangnariba khun asigi namai jho biodiversity park asisu amani park asigi top topa matik mayai hapliba cosmos hairiba lei asi mafam asi khaktada paktak nan thaduna lamkoiba singi pukning chingshinfam oiri park asi haujumaki oina khunja singna semjaba namai eco tourism society nats ngak senduna leiri hairi adubu lengak na matik chaba thabak thorom paikhatuna park asibu hena masak thokpa mafam ama oihandingbagi apamba khunja singna fongdorokli koide union gi hena general secretary oramba RY the hena fongdorokpagi matungina mafam asi koidegi apunba khun taruki khunja singna lisinganiga kungi covid laichat manungda sufam nompham leitabana park asibu sengat pahokhibani haina fongdoraki park asigi matengna lawu singu tawduna leiriba khunja singi atopa senthok lambi semjana ba thabak ase paikhatkibani haiki mafam asi semkhiba kuidrabasu yumthang nariba Nagaland amadi manak nakpa mafam kayadagi tourist kaya lagtuna masak thokpa lamkoifam ama oirakli haina mahakna thamke matang asida park asigi infrastructure security amadi hiram kayada awatpa lariba sing lengak na mityeng changbiu haina mahakna appeal tawrakli Manipur government sina karina habidu yensilaga department dara local gimin dara tokhalaga sem labadi masi Manipur ayambagi punamoki hingo nama lai sapagi jaga ama mayam gi property ogini habisi ay mayam da thamjading he aduna masida government of Manipur nasi thawa yobiraga Marampur road tu namai jo jorakpasi kilometer ahum gi mayai da laibini adu hakum si September dagi horaga Manipur angang mayam si celebrating toraga torak panini nungju tha yobagandadi lambi si yam phaktaba phibom laibada mayam si lambi da jam toraga ahan sin angang sin si mafom da yoba akaknaba pau ama fangbagi matungina ngarang Thawbal SP Jogesh Chandra Haubijamgi pautaki makhada additional SPO wangkhombana luchingba commando amadi taratruk suba Assam Rifles ke apunba kangbu amana sapon case kunithoi da haptana lolamba brown sugar gram sawnga ga taratruk henba phagat pangamkhre police tagi fangba pawgi matukina yaripok singagi yum amada aina yadaba drak kaya lotuna leire haiba paw ama fangbadagi Yaripok Singada Leiba Muhammad Jalaluddin Chahi Yankhai Taruk Apokpa Muhammad Salaluddin Amasung Assamgi Hailakandi Dagi Zakir Hussain Sahi Kuntra Mathoi Apokpa Samanat Aligi Yumda Changduna Thibo Humbada Hairiba Brown Sugar du Fagat Pangam Kibani Faraba Polamadu Launabagi Damak Assam Dagi Lakpani Haiba Zakir Hussain Koba Mioyama Bolero Gari registration number AS11P3381 Gagloinana Fagat K Police na case ama lokhat pagaloidana Faraba Polamamadi Misagadu Yaripok Police ta Sinakre Haidi UNLF की मिंगबुला न सिजनरिबा गेंग खुदपुदा आइना थिंख्रबा लालहोलोब UNLF की मीडिया कोऑर्डिनेटर TS सराइरोंगबना अरोइबा वार्निंग पिरकले TS सराइरोंगबना ngasi press ta thokpa serol amagi matungina haukhiba numit kharani asida Manipur ki mafam kharada geng khutpu amana lobastigi Department of Finance ki director case leisembagi ming sizinaraga department kharada amadi miyamda sel gi demand tawduna miyambu aki akhang pokhanba amasung tangdu laita handaba phibam ama ohelakli tha sigi tang nipanda Imphal Municipal Corporation IMC gi thabak thorom singda akanba wafam thamduna athingba thamjinba amadi councillor corporator singda UNLF ki mingda sel gi demand tawbaga loinana makhoi gi apambadu fangnaba bom thamjinduna aki akhang pokhanke masina miyam amadi yawalob asiga lainaba marida sokhanaba honari
ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯃꯛꯇꯤ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯣꯏꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯉꯥꯛꯄꯤꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯔꯇꯤꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ UNLFꯄꯨ ꯃꯁꯛ ꯊꯤꯍꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ ꯊꯑꯣꯏꯅ ꯆꯠꯊꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ UNLFꯅ ꯈꯪꯕ ꯉꯝꯂꯦ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯃꯗꯨꯗꯤ ꯋꯥꯏꯕꯣꯝꯆꯥꯒꯤ ꯂꯣꯏꯅꯕꯤ ꯌꯦꯡꯀꯣꯛꯄꯝ ꯔꯥꯒꯤꯅꯤ ꯋꯥꯏꯕꯣꯞꯀꯤ ꯂꯣꯏꯅꯕꯤ ꯌꯦꯡꯀꯣꯛꯄꯝ ꯔꯟꯖꯤꯇꯥ ꯋꯥꯏꯔꯣꯝꯒꯤ ꯂꯣꯏꯅꯕꯤ ꯌꯦꯡꯀꯣꯛꯄꯝ ꯅꯤꯍꯥ ꯍꯥꯏꯔꯤꯕ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯂꯣꯏꯅꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯈꯪꯗꯣꯛꯅꯅꯕ ꯄꯥꯔꯇꯤꯅ ꯂꯦꯞꯇꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯁꯤꯜꯂꯦ ꯑꯁꯤꯒꯨꯝꯕ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯊꯧꯗꯣꯛꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯇꯝ ꯌꯥꯋꯜꯂꯨꯞ ꯑꯅꯤꯒꯤ ꯃꯔꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤ ꯑꯊꯨꯕꯗ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯕ ꯐꯤꯕꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯅꯤꯔꯛꯄꯗ ꯃꯇꯦꯡ ꯄꯤꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄꯥꯔꯇꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤ ꯃꯨꯊꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Saruk Yabiu, Students Union of Kanglaipak Sugna Sinjaba, Open Debating Competition, Kanglaipak Manipur Drugs Ki Mahum Sarivasi, Lengaki, Taurang Tosil, Mapung Pada Badagini. Mosan Sida Adomi Kariwa Kalon Labibage. Mosan Sida Adomi Motari Labibage. Adomi Wakal Kari Labage Habado, debate Sida Pondopi. Students Union of Kanglaipak Sugna Sinjaba, Open Debating Competition. Sahigi Kenaba, Mahigi Kenaba Lajade. Soina Saruk Yabiu, Amadi, Imalebak Lamdam, Asidagi, Sahida Batinja, Mangan Kinaba, Amadi Mutataba Honabada, Adomsu Saruk Yabiu. Adomsu Saruk Yabiu. Ahanbamana 30,000 plus certificate with memento, Anisubamana 20,000 plus certificate with memento, Ahum Subamana 10,000 plus certificate with memento, Mari Subadagina, Tara Suba Faubana, consolation prize Tamzari. Mayam Sungsoy Soidana Saruk Yabiu. Student Unions of Kanglaipak Sugna Sinba. Open Debating Competition asi. Lakliba September Gitang Taratare. Thangza numit ayuki pung mapan taba matamda konung mamangda laiba Sandrakirti Auditorium Hall. Amukana Taramnoksari Makataba Pau. Irawat Celebration Committee gi lamjing makhada Manipur Jagoi Maru Indian People's Theatre Association amasung Nath Academy Tenthana punna sinduna ngasi Tenthagi multiplex ki sanglenda Irawat ki chamga kuntaruk suba mapok kumon thoram pangthokre loinana Manipur ki saknai raba artist manga da Irawat ningsing mana khudol tamkhre ngasi ki chinglem laba state ki thakta pangthokpa luchingba kaya agi luchingba asigi mapok kumon thoram aduda CPI gi luchingba amasung hanagi minister Dr. M Nara Progressive Writer Forum Manipur gi hanagi president Langol Iboyaima Manipuri Jagoi Maru ki president NG Amu Masana lusingduna lamyanba Irabot ki ayekpa mamida laikatuna ikai khumnabu utki tharongi sarukama oina akhang ahikana Irabot ki punsigi maramda wangangki basingna Irabot asi yamna tangna mioiba jati gi marakta tola taraba singidamakta yamna Khanna Malengi Oina Singthaningai Oiba Myoishingi Marakta Amani Mahakti artist ni, actor ni, social worker ni, sports person ni, journalist ni haina Singthaki Ngasigi Thorongi Sargama Oina Manipur da leiriba tongan ba art form da thoidok hindokna Singthaningai Oiraba Myoi Mangada Irabot Ningsing Mana Sukhudol Tamke Mana Fangkraba Myoising Adudi Manipur Theatre da Irabot Ningsing Manada Birendra Wahengbam Manipur Pung Isai Jagoi da Moirang Them Surchandra Sumang Lilada Nupisabi RK Sanaton Amasung Oinam Arun Laima Sisak Henbi Irabot Ningsing Manana Brahmachari Mayum Ongbi Chanchan Baby Chanchan ne Myoi Manga Sida Thorangi Lengbirakpa Athoiba Mitung Singna Citation Memento Amade Selgi Mana Lupali Sing Tarataragi Mana Khudol Tamke Handak Pangthokiba Anisuba Manipur Olympic Lisangani Kunithoida Silver Medal Laukiba Kiu Chang Liu Gangmai Amadi Northeastern Helium University dagi PhD Fanglakraba Dr. Guangdi Kwan Liu Riangmai Ani Ngarang Miyam na Taram Nokre Sramram Segment Voice CSP na SDO Toksem Gapuna Kusam na duna Tamenglongi Sekinu Inda Pangthokiba Thoromaduda MP gi nominee Akinsing Gangmai Kaningai Ganmai Riangmai Chairman Christian Heritage Institute CHI na maru oiba mithunglen oina saruk yakhe Akinsing Gangmaina Thorumga mari lainana makhoi anibu thagat pa phongdok paga loinana tungi punsida maipak pamisak amamam oina na ba pungning thogatke loinana mama mapa oiba singna macha sing bolarika loinana mana pamjaba lamda masagi career semjana ba pungning thogat pigadabani haikhe
Ngasigi thorom adu da CSO gi luchingba kaya mahiroi gi luchingba amadi mama mapa kaya na saruk yakhi. Chandel district ki tongan ba khul nifu nithoi gi chief singi apunba body ama oriba Maha Area Chief Association Masa Chandel na nauna khallaba Kumja lisengani kunithoi dagina lisengani kunmanga fauba thaubuda ba new educative members sing installation service pangthokduna wasak lawbagi thoram amanga si Chandel gi panchai village da leiba Marsha gi conference hall da pangthokre thorongi sarogama oina miyamna Marsha masagi leikidraba leaders singi mafam da minute ani tumina leptuna awaba fungdo pagaloina na tongan ba khol mari gi luchingba sing da su custom gi mari leina ba khudol sing tamduna ikai khomna ba utke Maha Area Chief Association masagi nongna khallaba kumjali singani kuni thoi dagina kun manga fawba thaupugoda ba educative members sing Chairman JS Angam Anal, Vice Chairman CS Michael Moyon, General Secretary TS Kaleb, Joint Secretary SS Isaac Lamkang, Finance Secretary TS Jonas Monsang amasung Information cum Games and Sports Secretary PS Yumaspu Thorongi Administrator Oikiba Marsha gi Chief Election Commissioner Kular Labjoina Leibak ngakpagi thamoi sengna thabak tawnaba amadi custom bu ikai khumnaba ngaknanabagi achetpa wasak lauke Marsha gi Chairman JS Angamna haikibada Chandel asina district ama hek oibaga masa su listing amaga chamapan humpudra mapanda safong lakhibani district administration ga khusam naraga saukhat thaurangi thabak thorum sing paikhat minana ba pandamna jati tare na pullaga masa sem kibani Chandel asi sothana leiriba district amani maramaduna masana koliba khonni funi thoya sida development ki lamda sothana yamna leiri hairaduna matung tarakpadasu district administration nasu khungi ningthau mayamga cooperation pinaduna khusamnana chatminaduna awat apasting mengkhatminasi haiki warondroki matangda palladuna mahang makhata na hai hauji Maha area gi headquarters sida poppy plantation gi thabak tawba amata thengnadri masida sunatana Maha Area Chief Association na koliba khun nifunithoi asida su poppy plantation amata leitri hairaduna district asibu saukhatpa madi santi thambada mangjin thaminasi haina sumyamda appeal tawkhi Hianglam Jilla Parishad ki member Elangwam Ranjanana State Finance Commission lisengani kunmathoi kunithoi gi senthang makhada lamjau mayai lekai da leiba lamjau part 1 Development Association gi nauna saba office building ngase hauna bi matungina sangaduna miyamda sinakre office building sangaba gi thoromadu da Kaksing District Jilla Parishad ki Adyaksha P Jiten Kakching Jilla Parishad ki CEO Adhari Mahiyo Wabagai Jilla Parishad member M Jenta Kumar Hianglam Jilla Parishad member Elangwam Ranjana amadi social worker Elangwam Ratan Kumar na chingba maroiba mioi kyana sarugyakhe Lamjau part 1 Development Association asinduna pangthokpa sangaba duga mari leinana Hianglam Jilla Parishad ki member Elangwam Ranjana na ngase sangariba office building asina lamjau maikai bo phaba chawba kanaba ma piba ngamlagani loinana mahaki tamgi lemhoriba matamasida Hianglam Jilla Parishad ki area da paikhatpa yaba thabak sing makhata na paikhatkigani haike ngasigi thoromadu da Hianglam Jilla Parishad ki member Elangwam Ranjana lamjau area da sanabagi achawba ihowa masagatuna haurakliba naha singbo sumba maikai amada punabu honariba FC lamjau da selgi khudol piduna pungning thogatke Maitai Thachat Langbangi Taramangani Panba Thanil Numita Pangthokpa Langban Chara Tambagi Thoram Ama Ngasi Kakching District ki Serau da Leiba Ima Nungthong Sidabi Lairembi Malem Imagi Irelda Pangthokre Sanamahi Lining Salai Kakching na Senduna Pangthokiba Thoram aduda Mioi Chahum Romna Sarugyaduna Layoi Kraba Ipai Pusingi Maphamda Panau Singnau Tamduna Ipa Ipusing adugi Yaibi Thawai Singaduna Lairam Lenda Ingna Signa Leiruba Oirasanu Haina Thaunizaki Loinana Ima Nungthong Sidabi Lairembi Malem Imagi Maphamda Sada Nauda Pibinaba Imom Sataba Sathanbinaba Pari Sataba Sathanbinaba Kunjau Leizaunaba Leibak Mara Sethanbinaba Thaunizaki Salai Kaksingi Secretary Mangang Sa Rajen Fongdokibada Langban Sar Tambagi Thoramasi Yamnamak Maru Oikraba Thoram Amani Aikhoina Aikhoigi Ipa Ipusingi Inat Liningda Hanjinbagi Matamadu Oire Ipa Ipusingi Liningda Hanjinduna Igi Iram Pagi Padi Tiduna Ipa Ipusingi Kunguliduna Manglom da Changsinba Manipuri Kunai Ama Malem Ama Purakna Bohona Minerasi
Uripo Kendra Manung the Labor United Club Nasenduna Infal Municipal Corporation Ward number 4 ki Manung the Labor Handa Pangthoki ba class 10 amadi 12 ki exam da Mark Wang na fangba Mairoi Singda Manamathum Piduna Pungning Thogot Kre Nasi Singjubung Youth Organization Club Tapangthoki ba Thoromaduda Uripo Kendra gi MLA K S Ragumani Singh United Club ki Chairman K.S. Tarun Kumar amadi atay marui bamyoy kaya susarya ki mama mapa oiba singna machabu matam layba kibikta kopna yangsinduna masak thokpa mi oina bahona ba mathok tai hiram khudimakta lairi ki mangan fanghan ba haibasi tangai fade haina wangang khiba singna fongdok nakhi Handak Infal Municipal Corporation ki pangthokadoriba Mikhalda Kaisamthong Ward number 11 da councillor ki mirep oigadoriba hanagi councillor Maisnam Joychandri ki election campaign hawdokre Kaisampa Junction dagi top lerak fawagi nambul mapal da sit sengbagi thabak tawraduna campaign hawdokhiba aduda Maisnam Joychandra haikibada angang oiringai matamnagi miyangi seba tawningbagi wakhalonda angamba mating pangduna lakhi hena mapungfana miyangi awat apada tathok tasin tawduna mari lenabasingda taksin bangamnabagi wakhalonda Mikhal Thingnabani Rajniti ki oiba wakhalon amata leite haiki social work angang dagi dum ai pamjaga lai sahini phumanga henai social work torga laktare aga city sumaina vote le pisni mayam na le po habi sum palep ga election ba aga kare haitare social work to wudu da backing am khak darka wai aduna hayeng gamen na bor su na taga ba praja sing bor su kaino mo harkum matam da khisi khatang post macha am du pair ga chalaga di haina aina tawji khali service no mopung phai na especially ai social service ki EMC da nei na kana le jo sai ai di am hena politics adu da haiba le je gi isam tam na mayam gi seba torga du le je gi haibu gi wakhal du da an mayam to jo Hojik sanabagi pau lobirasi Sanabagi pau pizari Numit ini chupna sathagadaba ahanba Infal East District Masters Athletic Meet lisingani kunithoi ngasidagi Khumal Lampak Men Stadium da Namlai Kendrugi MLA case ibom sana hawdokre Infal East Master Athletic Association sinduna pangthokpa hawdopagi thoromaduda association ki president S Rajnikanta Infal East District ki hanagi adyaksha Kumar Nauroibam Basanti Devi amade Youth Affairs and Sports Department ki hanagi Joint Director W Susil Kumar Susaruk yakhe wanga kiba singna fongdokna kibada sahi marifu helaba ahal laman singna Asigum laba athletic meet asida yauba asi thaganingai ni tongan ba district kaya dagi lakpa sanaroi singna sanabada thawai yauba sina malengi mafam da Manipur si saktak pangamle bani kwaidagi senglaba sanaroi singilai sangdi sanabungni masida saksu amadi zat bizat khenabagi wafam leite sanabana integration amadi nungsi sanaba purakpada sauna mateng pangi hainasu MLA KS ibom sana fongdokke Mirabagi masama khaba khaba usi saraba sangaba je wakhal jide yamle aduna khoina nasigi lebi do wa amjine athlete amo wei ai ji lamye siyani ai siyani so mane khali bise sinadi hatta bajinta charo hatta bo ka khalaro aduna madu mo gi wakhal lodi da thambai Jik siyan mo ngami, chong ko ngami, ay siyan hini, chong hini mo wakhal thambai se masi layu thamro isaro layu thamro ila balan namane lai ay dwa hajani Ngasi ahoba numita nupa amadi nupi ki kilometer mangagi walking race 5000 meter race long jump 100 meter race short put amade 400 meter race ta athoyen tanake nungthil gi matamda 80 meter 100 meter 300 meter amade 400 meter hurdle gi event singda sanaroi singna athoyen tanake loinana nupa amadi nupi gi hammer throw gi event pangthokduna athoyen tanake Manipur Amateur Bodybuilders Association Mabagi Lamjing Makhada Lamyan Bazing Yaripok na senduna Yaripok Top Haikru Mokhong Community Hall da pangthokpa Mapan Suba Mr. Yaripok lisengani kunithoi gi title Androdagi Fanjobam Sumnadrana Senior Kanglup ki overall champion taduna Mr. Yaripok lisengani kunithoi lokhibani Ukhong Sang dagi Thangjam Greenson na first runners up aduga Androdagi Fanjobam Samson na second runners up takhi Junior gi Kanglup ta Androdagi Hizam Sana thoina Mapan Suba Junior Mr. Yaripok lisengani kunithoi gi title lokhe Androgi Khunumayung Kabi amadi Ngariandagi Muhammad Tariq na first amadi second runners up takhe Taruk Suba State Level Mr. Lamyanba Men's Physics Championship lisingani kunithoi da MK Fitness ke Oinam Libert Maitai amasung Fandom Johnson na mathang sitna Mr. Lamyanba amasung first runners up takhi aduga Lamyanba Jim Yaripok ki Soibam Bikodor na second runners up takhi Prabati Fitness Center ge
Bablu Nongmai Kapam amasung Leihau Matthew na Mari amasung mga subataduna consolation gi manasing fangki championship aduda Tulihal Jila Parishad ki member Kongbom Minongsa Devi Yambem GP gi Pradhan Sanabam Bimol Top Singtha GP ki Pradhan Yumnam Tomba City Hotel Yaripok ki proprietor Rameshwar entrepreneur Naurem Robin na Jingbasing Saruk Yaduna Makong Mathang Takrabasingda sale certificate t-shirt medal trophy amadi food supplement sing yen thokki Hauzik aying asagi pau amuk laubirasi. Ngasigi oiba aying asagi pau da ICAR lamfel lagi thorok report ki matungina ngasigi khwaligi sabgi chang ngasi degree Celsius konma pandasmik manga oiki Ingbagi Jangna, degree Celsius, Kolmathoi Dasmik Ani Oiki, Nung Sitayau by Sting Manilgi Jangna, Ayuk Sada, Marifuni Panamadi, Nung Tilda Sada, Humputra Manga Oiki, Nung Subagi Sangna, Millimeter, Tarani Tui Dasmik Manga Oiki. Loisalapada, Maruiba Pau Amukana, Pizari. Manipur lengak na revenue lak na buhon na bada paikhalak pathabak thoram singda miyam na sogot piu hai na Chief Minister N. Birena Fongdokre. Leibak ko oiba tarpon langban haisoi thabagi thoram ngasi Rajya Sabha gi MP su oiriba ningthau Sanajau balai sembana sana konung da leiba uta sanglen da pangthokre. Manipur gi tongan ba mafam yauna malem pumda World Suicide Prevention Day gi thoram pangthoknakre mangjau nana counseling tawrabadi punsi kanba ngamgani haina Dr. R.K. Lenin na phongdokre. Manipur State Legal Services Authority na nomugi oiba lok adalat pangthoktuna matam amadi sel changdana ngasi tongan wa case mari putra mathoi gi manungda case nifu humdoi loisinkhre. National Highway number 38 Impal Jiribam lambi gi None Bazar area faul ga chaliba lambi athuba matam da samjindrabadi mafam adugi miyanga loinana wak makhal makha kaya gi khongjang changsilagani haina Longmai Village Authority na khanghalakli amasung hauki bapung kunmari da Manipur da mioi amata COVID positive oiba thengnakide laina sina maram oiraga mi leitaba yaukide. IS News na pizaba ngasi nongmagi oiba pau matang ase loijare mideng tabiri ba sengbo mukan na khurumjari.